Maikai ayambada kuki khulai paiba singna maitai tamna attack chatharakpa leptre ngasi ayuksu Imphal East District ki ITHAM MOIRANGPUREL da kuki khulai paiba singna NONGMEI KAPSHILLAKTUNA attack chatharakre presna fangba paw muki matung inna thodok ase ngasi ayuk pung 8 minute 15 rom taba duaida ITHAM MOIRANGPUREL mamang kamu chingthak paring lomdagi maikai ani dagi attack chatharakhibani hairi hauzik khul ngakpa sing amadi security force singe maikai dagi so khut handuna NONGMEI kapli Imphal Romdagi su mapam adu tamna enforcement team sing changsin kre hauzik fawbagi oina asok apan misimina thopagi pawdi leitre ngaihaki mamangda fangba pawmagi matung ina ITHAM MOIRANGPUREL tamna lakpa central force personnel sing laikai adugi meira paibi sing na thatuna chathan khidre mapam aduda kuki khulai paiba sing bu thingnaba Phajinkhibadagi village volunteer Khara central force na khutlaiga konana Phajinkhibadagi miyam amasung central force anigi marakta ungkhatnari tu sida family jubra moi si phan am pham bane sida changjana gre tu sida si jaga je khang tro ai drone da kapra kanam tore ma drone ka pi mo sida family tu adu jaga je khang tu